ꯄꯤꯛꯂꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯑꯣꯏꯔꯕꯁꯨ ꯆꯥꯎꯔꯕ ꯃꯇꯝꯗ ꯊꯦꯡꯅꯕꯒ ꯌꯥꯝ ꯃꯥꯟꯅꯗꯦ, ꯌꯥꯝꯅ ꯑꯣꯜꯂꯤ꯫ ꯃꯇꯝꯒꯤ ꯑꯍꯣꯡꯕꯗ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯑꯣꯟꯕ ꯑꯃꯃꯝ ꯄꯨꯔꯛꯄꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯥꯟꯅ ꯂꯣꯏꯅ ꯎꯅꯗꯨꯅ ꯀꯧꯅ ꯉꯥꯡꯅ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯎꯅꯗꯕ ꯑꯃꯗꯤ ꯄꯥꯈꯪ ꯂꯩꯁꯥ ꯐꯥꯅꯔꯕ ꯑꯁꯤꯗꯗꯤ ꯏꯀꯣꯏ ꯀꯣꯏꯅꯔꯝꯃꯤ ꯄꯨꯋꯥꯡꯕ ꯑꯃꯗꯤ ꯅꯨꯔꯩꯗꯨ꯫ ꯑꯅꯤꯗꯨ ꯁꯣꯏꯈꯤꯗꯅ ꯃꯤꯀꯨꯞ ꯐꯥꯗꯅ ꯃꯤꯠꯆꯥꯅꯩ꯫ ꯑꯗꯨꯕꯨ ꯀꯨꯏꯗꯦ ꯁꯠ ꯁꯠ ꯍꯟꯗꯣꯛꯅꯩ ꯃꯈꯣꯏ ꯑꯅꯤꯗꯨ꯫ ꯑꯃꯅ ꯑꯃꯕꯨ ꯀꯧꯅꯗꯦ, ꯏꯀꯥꯏꯅꯩ꯫ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯃꯥꯅ ꯊꯥꯏꯅ ꯅꯪꯒ ꯍꯧꯃꯤꯟꯅꯔꯛꯄ ꯑꯩꯒꯤ ꯏꯆꯥꯗꯨꯅꯤ꯫ ꯅꯈꯣꯏ ꯆꯍꯤ ꯃꯥꯟꯅꯩ, ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯩ꯫ ꯍꯥꯟꯅꯗꯤ ꯈꯪꯅꯈꯤꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯀꯧꯅꯔꯝꯃꯅꯤꯅꯦ ꯇꯧꯔꯤꯁꯦ." ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯄꯨꯋꯥꯡꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯃꯤ, "ꯑꯍꯣꯏ ꯕꯥꯕꯨ, ꯃꯤꯡꯗꯤ ꯀꯧꯔꯦ꯫ ꯑꯩꯅ ꯍꯥꯟꯅ ꯎꯈ꯭ꯔꯕꯒꯨꯝ ꯌꯥꯝ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏ ꯍꯥꯏꯅ ꯉꯁꯥꯏꯗꯤ ꯈꯜꯂꯝꯃꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯄꯨꯋꯥꯡꯕ." "ꯑꯩꯒꯤꯅ ꯅꯨꯔꯩ." ꯕ꯭ꯔꯣꯖꯦꯟ ꯇꯞꯅ ꯃꯈꯥ ꯇꯥꯏ, "ꯅꯈꯣꯏꯁꯦ ꯂꯣꯏꯅ ꯆꯥꯎꯔꯦ, ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯄꯤꯛꯂꯤꯉꯩꯗꯗꯤ ꯌꯥꯝ ꯂꯨꯅ ꯂꯣꯏꯅꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯐꯥꯎꯕ ꯈꯪꯅꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯈꯪꯅꯧ, ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯀꯧꯅ ꯉꯥꯡꯅ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯅꯈꯣꯏꯅ ꯏꯀꯣꯏ ꯀꯣꯏꯅꯔꯒ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯂꯣꯏꯅꯔꯒꯗꯤ ꯊꯥꯏꯅ ꯑꯍꯜ ꯂꯩꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯃꯃꯤ ꯁꯥꯝꯂꯛꯀꯗꯧꯔꯤꯕꯅꯤ." ꯃꯇꯥꯡ ꯑꯗꯨꯗ ꯋꯥꯆꯃꯦꯟ ꯑꯗꯨꯅ ꯆꯥ ꯅꯨꯡ ꯑꯗꯨꯁꯨ ꯄꯨꯔꯛꯏ꯫ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟꯅ ꯂꯦꯞꯄꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯆꯨꯞꯄ ꯑꯗꯨ ꯄꯨꯋꯥꯡꯕ ꯃꯥꯅ ꯊꯨꯒꯥꯏꯔꯛꯂꯝꯃꯤ, "ꯄꯥꯕꯨꯡ, ꯆꯥ ꯄꯥꯏꯕꯤꯌꯨ, ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯂꯥꯛꯄꯒꯤ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯔꯁꯤ꯫ ꯌꯥꯝ ꯂꯨꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯝꯒꯗꯧꯁꯨ ꯃꯥꯜꯂꯤ ꯄꯥꯕꯨꯡꯅꯒ ꯂꯥꯛꯄꯁꯦ." ꯑꯁꯤ ꯍꯥꯏꯅ ꯅꯣꯛꯆꯩ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯅꯣꯛꯆꯩ꯫ ꯆꯥꯗꯨ ꯁꯤꯞ ꯑꯃꯃꯝ ꯆꯤꯡꯅꯔꯕ ꯃꯇꯨꯡ ꯕ꯭ꯔꯣꯖꯦꯟꯅ ꯍꯥꯏꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕ ꯋꯥꯔꯤꯗꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯄꯥꯕꯨꯡꯅ ꯋꯥꯐꯝ ꯑꯁꯤ ꯅꯣꯏꯒꯤ ꯏꯃꯥꯗ ꯍꯥꯟꯅꯁꯨ ꯍꯥꯏꯔꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯗ ꯑꯃꯨꯛ ꯍꯥꯏꯔꯒꯦ꯫ ꯁꯨꯝꯗꯧꯕꯅꯤ, ꯅꯨꯔꯩꯁꯦ ꯃꯇꯝ ꯈꯔ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯅꯕ ꯍꯥꯏꯕꯕꯨ ꯄꯣꯁ ꯑꯍꯪꯕ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ, ꯀꯃꯥꯏꯅ ꯇꯧꯕ? ꯅꯍꯥꯟ ꯃꯈꯩꯅ ꯑꯥꯎꯠꯁꯥꯏꯗ ꯁ꯭ꯇꯗꯤꯒꯤ ꯂꯩꯔꯨꯕꯅꯤ." ꯋꯥ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯔꯒ ꯄꯨꯋꯥꯡꯕ ꯂꯨꯝꯊꯅ ꯈꯨꯝꯃꯤ, "ꯄꯥꯕꯨꯡ, ꯄꯣꯁ ꯑꯍꯪꯕꯁꯦ ꯂꯩꯇꯦꯕ꯫ ꯍꯥꯏꯗꯤ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯑꯃ ꯃꯥꯏꯄꯨꯅꯅ ꯗꯥꯏꯇ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯣꯏꯕꯅꯤꯅ ꯑꯣꯖꯥ ꯋꯥꯠꯇꯨꯅ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯑꯣꯏꯅ ꯄꯣꯁ ꯑꯍꯪꯕꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯇꯕ꯫ ꯑꯩꯅ ꯉꯝꯕ ꯃꯇꯥꯡ ꯑꯣꯏꯗꯦꯕ." "ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯈꯨꯗꯛꯇ ꯍꯥꯏꯔꯒ ꯐꯪꯒꯗꯧꯕ ꯅꯠꯇꯦ꯫ ꯑꯗ ꯄꯥꯕꯨꯡ, ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯣꯏꯅ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯊꯥꯒꯗꯧꯔꯤ꯫ ꯃꯇꯝ ꯈꯔ ꯑꯦꯛꯁꯇ꯭ꯔꯥ ꯀꯣꯆꯤꯡ ꯇꯧꯅꯅꯕ ꯇꯧꯔꯤ꯫ ꯃꯁꯤꯗ ꯃꯇꯝ ꯈꯔ ꯇꯧꯕꯤꯔꯒꯦ ꯑꯩꯅ, ꯑꯗꯨꯒ ꯑꯃꯨꯛ ꯃꯦꯟ ꯑꯣꯏꯅ ꯁ꯭ꯀꯨꯜꯁꯦ ꯚꯦꯀꯦꯁꯟ ꯃꯇꯨꯡꯗ ꯀꯥꯔꯛꯄꯗ ꯁꯤꯟꯕ ꯂꯥꯡꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯒꯦ." ꯃꯄꯥꯕꯨꯡꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯤ ꯅꯨꯔꯩꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯄ꯭ꯔꯞ ꯄ꯭ꯔꯞ ꯈꯨꯝꯃꯤ, "ꯑꯍꯣꯏ ꯌꯥꯏ, ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯌꯨꯝꯗ ꯁꯨꯝ ꯕꯣꯔꯤꯡ ꯆꯨꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯅ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯌꯥꯔꯒꯦ, ꯑꯗꯨꯅ ꯐꯔꯅꯤ." ꯃꯆꯥꯅꯨꯄꯤꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯩꯔꯛꯄ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯄꯥ ꯑꯣꯏꯔꯤꯕ ꯕ꯭ꯔꯣꯖꯦꯟ ꯑꯗꯨꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯃꯇꯦꯡ ꯇꯧꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯨꯔꯩꯅꯁꯨ ꯌꯥꯅꯤꯡꯕ ꯑꯣꯏꯔꯕꯅꯤꯅ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯁꯤ ꯃꯇꯝ ꯈꯔꯗꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯕꯁꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ." ꯄꯨꯋꯥꯡꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ, "ꯑꯍꯩ ꯕꯥꯕꯨ, ꯑꯗꯨ ꯅꯨꯔꯩ, ꯅꯪꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯝꯃꯣ, ꯑꯩ ꯄꯥꯎꯗꯨ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯅꯕ." ꯅꯨꯔꯩ ꯋꯥ ꯑꯗꯨꯗ ꯍꯔꯥꯎꯅ ꯐꯣꯟ ꯅꯝꯕꯔꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯃꯈꯥ ꯇꯥꯏ, "ꯑꯗꯨꯗꯤ ꯅꯪ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯛꯑꯣꯀꯣ, ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯔꯦ, ꯃꯇꯝꯒꯤ ꯋꯥꯗꯤ." "ꯍꯣꯏ, ꯑꯩ ꯍꯥꯏꯔꯛꯑꯒꯦ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏꯗꯨꯃ ꯇꯧꯔꯝꯂꯒ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯋꯥꯡꯕꯗꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ꯫ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯋꯥꯈꯜ ꯑꯗꯨꯗ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯃꯗꯤ ꯋꯥꯈꯜ ꯀꯌꯥ ꯑꯗꯨꯕꯨ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯥ ꯈꯪꯗ ꯅꯣꯏ꯫ ꯇꯁꯦꯡꯅ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯇꯞꯅ ꯇꯞꯅ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯏ꯫ ꯄꯨꯋꯥꯡꯕ ꯇꯞꯅ ꯍꯥꯏꯔꯤ, "ꯑꯩꯕꯨ ꯃꯣꯏꯔꯥꯡꯗ ꯑꯃꯨꯛ ꯆꯠꯂꯨꯁꯤꯔꯅꯤ? ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯇꯥꯅꯤꯡ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯏꯇꯧꯆꯤꯡꯈꯩꯗ ꯁꯣꯏꯗꯅ ꯑꯩ ꯍꯥꯏꯕꯅ ꯆꯨꯝꯒꯅꯤ, ꯅꯠꯇ꯭ꯔꯒꯗꯤ ꯊꯕꯛ ꯊꯧꯔꯝ ꯑꯝꯇ ꯆꯪꯉꯔꯣꯏꯗꯣꯏꯁꯦ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯁꯥꯒꯤ ꯃꯊꯧꯗ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝꯒꯤ ꯇꯥꯔꯝꯗꯥꯏ ꯀꯣꯔꯧꯒꯤ ꯃꯁꯦꯛꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯌꯦꯜꯂꯔꯦ꯫ ꯑꯏꯪꯕ ꯃꯂꯥꯌꯥ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯛꯄ ꯑꯗꯥꯏꯋꯥꯏꯅꯤ꯫
ngasisu daw yabani melay sanado. Magi pochey adu loina sitle haiduna pot yonbi ine mayam aduga haraw kanghau para chaduna leiri. Matang chana thabak suba chatluba tamnganbadu suhalai. Melay sanagi manakta changlakbani. Melay sana tamnganba lakpa ubada harawna. Katay chatlunya toyduna lao mahaw khare yengsi. Nangna leiba malida ngasisu pochey loina sitlabo kamay tawrage. Ngasisu loina sitli. Ngasi ngarangse ay daw mayam yari. Phai nangna daw yaba haise. Matam chupada adumaina sum daw yaboy. Adu oiragadi nakhoi nandum chagi michai dumadi nang charoidana. Kana amana melay sana magi punsi mahing mayek singna khangdrabasu tamnganba manadi khangi. Adunani mana hairiba mayamdo melay sanado wahai khara adubu taraga tapna khomi. Ai aisudugidi yam nungai ngangdana layarnu yari khara chagi silaw aduga aiga punna halase. Tamnganba achapotu tapna chaba hawi. Makhoi anina luna tinaba adubu uraga ine amana nakhoi ani se thaina piklingaidagi hauna onthongna luna tinnajarakpani. Adunabu hawjuk phawba tinaribase yam phai amana amagi mateng tongnaraga loinabado. Adubune wakhang leisa pharabani adumna tung koiba yaroi. Matamgi tung ina kaina dawrini nangi haiba maphamamda leina dawriba. Naha oiringai matamse yam nungaibani. Hoi mai haidana ngangliba adubu tuminatai. Apam nungsi poknadabra haibadi haiba ngamde. Maramdi tawriba maong loinariba ase nungsinaba koinaba mi amadagi taba nate. Nupi mana karimta khandrabasu nupa manadi tasengna nupi mabu thamoy yawna nungsijabani. Iniduna haiba wa adubu taraga tamnganba lona tumin nupi aduda yengi. Yengdaba saraga mapukning aduda sukhali asumna khara leiraga amatadu moira daw leirasida. Ai khangi aigi thamoyda phawriba sigumna magi thamoyda soidana pharamgani. Aina nuksi haina phongdokpa ngairi boiramgani mana nupi haibadu oirabanina. Matomta mapukning aduda haibani adubu khallubaga yamna tayonaba oire. Madudi melay sana manadi yamna laina asumna khomi mayam adu tanaba. Ine aikhoidi marup am oibagi mari khakni. Aduna mahusana magi nupi ama laikhiba matamda kainaba haibase masana tabani. Adubu lambi lamjawdu nong phadok thengnabada kaunabadi taba. Ahenbadi yaroi aisu loina khangi. Aisu naibaktaga tamamadi luhongdoine ine. Masu nupi thini kesu kaidena. Wa adubu taraga karigino khangde. Tamnganbadu nungaitaba ama phawi. Aduna nungaitaba mityeng ama nupi aduda yengjai. Adubu nupi mana uba nattedo. Ahoyna du melay sanado nupa aduda onsen asumna haidaklami. Chumdrane nganba nangaide matam chupada marup oidoini ko. Hayengwai aikhoini yum kai panarasu hare leita hangnaduna natrane. Yaningda upaida leita tamnganbadu hoi haibagom makok takna nomi. Masitada nupido wawa nokjai ichamcham matawdo ingaw ngawi. Mana sumna maya khigatlingai tanja aduda kadomdagino khangde. Mandom cha hiyainudu mamang aduda leplaga sauni yenglai. Maya khigatlambadu chap lepi. Hiyainu aphabi sana haire. Nangbu loidribro. Loiragadi aiga punna changkrasidana. Nangi ngadu amatabu udreni aidya. Haifet khautak amachai mandom chaduna adumna hairakpadu taraga. Adubu hangliba wadudi tapna khomi. Ai yai namcha loiri changasi. Loisalo ai ngairage. Melay sanado tapna magi mapot machay adubu loisinba haurami. Hiyainudu munna tamnganbadu da yengi. Karigino hairaga ayamba matamda nupa si nupi magi manakta lainaba hotnabagum tawi. Pochay sing adubu loisina melay sanado wakhaladu da haijay. Masidi ay soidredana katomdagino manamu phawjalaisiba. Ay diba pele. Daw sa yarasu hekta asoiba yetpa madi hekta lai. Adubudi aigi punsi hairana. Ama natraga amana yetpa haibasa masana taban. Moli tawribadu uraga hiyainu amaka sumakhatay.
ꯅꯪꯕꯨ ꯈꯔ ꯊꯨꯅ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯣꯟꯊꯣꯛꯅ ꯇꯞꯄꯤ ꯑꯩꯅ ꯈꯔ ꯊꯨꯅ ꯇꯧ ꯍꯥꯏꯕꯁꯤ ꯅꯪ ꯍꯦꯛꯇ ꯌꯥꯗꯦꯅꯦꯀꯣ ꯃꯦꯂꯩ ꯁꯅꯥꯗꯨ ꯃꯥꯒꯤ ꯄꯣꯠꯆꯩ ꯃꯥꯅ ꯄꯨꯔꯛꯄ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯍꯥꯞꯄ ꯂꯣꯏꯔꯒ ꯃꯟꯗꯣꯝꯆꯥꯗ ꯑꯣꯟꯁꯤꯟ ꯆꯠꯂꯁꯦ ꯅꯣꯡꯆꯥ ꯂꯣꯏꯔꯦ ꯍꯤꯌꯥꯏꯅꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯈꯛ ꯇꯧꯔꯝꯂꯒ ꯃꯦꯂꯩ ꯁꯅꯥꯒ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯀꯅꯥꯗ ꯀꯔꯝꯕ ꯃꯑꯣꯡ ꯂꯣꯏꯅꯩ ꯍꯥꯏꯕ ꯈꯪꯕꯅ ꯉꯥꯌꯣꯟꯕꯤ ꯏꯅꯦ ꯑꯃꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯍꯧꯏ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯩ ꯊꯥꯡ ꯇꯧꯕꯤꯔꯅꯤꯗꯣ ꯇꯧꯔꯤꯁꯦ ꯉꯁꯤ ꯅꯣꯡꯃꯇ ꯍꯔꯥꯎ ꯂꯩꯖꯕꯁꯤꯗ ꯃꯁꯤꯒꯤ ꯍꯤꯌꯥꯏꯅꯨ ꯑꯁꯦ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤꯀꯣ ꯃꯁꯦ ꯃꯆꯥ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯍꯩꯇ꯭ꯔꯦꯕ ꯃꯤꯒꯤ ꯃꯆꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯑꯣꯠꯀꯦ ꯌꯥꯎꯅ ꯑꯣꯠꯂꯤꯁꯤ ꯇꯟꯕꯨ ꯇꯟꯗꯦꯅꯤ ꯃꯁꯦ ꯇꯝꯉꯥꯟꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯅꯨꯄꯤꯗꯨꯅ ꯃꯥꯕꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯃꯟꯗꯣꯝꯆꯥꯅ ꯑꯃꯨꯛ ꯆꯩꯔꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯅꯔꯒ ꯎꯪꯗꯨꯅ ꯂꯩ ꯃꯇꯧꯗꯨꯗ ꯏꯅꯦꯗꯨꯅ ꯅꯪꯁꯦ ꯅꯨꯄꯥ ꯊꯣꯛꯄ ꯌꯥꯝꯅꯗꯤ ꯃꯥꯟꯕ ꯑꯗꯨꯕꯨ ꯅꯨꯄꯥ ꯊꯣꯛꯇꯦꯅꯦ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯗꯤ ꯁꯠ ꯍꯥꯏꯗꯧꯅꯤꯅꯦ ꯅꯪꯅ ꯍꯥꯏꯗꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯄ ꯉꯥꯏꯕ ꯍꯧꯅꯗꯦꯅꯦ ꯏꯕꯨꯡꯉꯣ ꯇꯝꯉꯥꯟꯕꯗꯨ ꯃꯔꯨ ꯂꯨꯛꯅ ꯈꯪꯗꯦꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯍꯥꯏꯐꯝ ꯒꯝꯅ ꯈꯪꯗ꯭ꯔꯦ ꯅꯨꯄꯤ ꯃꯥꯅ ꯈꯪꯅ ꯈꯪꯗꯕ ꯁꯥꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯇꯅ ꯅꯨꯡꯁꯤꯔꯥ ꯍꯣ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤꯅꯤ ꯏꯕꯨꯡꯉꯣ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨꯅꯦ ꯍꯦꯛꯇ ꯎꯠꯇꯕ ꯉꯝꯕꯅꯤ ꯀꯔꯤꯒꯤꯗꯤ ꯈꯪꯉꯣꯏ ꯅꯪꯅ ꯃꯥꯒꯤꯗꯃꯛ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯣꯠꯅꯩ ꯍꯥꯏꯕꯁꯦ ꯍꯥ ꯃꯤꯅ ꯃꯔꯥꯏꯅ ꯍꯟꯖꯈꯤꯁꯤꯅꯤꯀꯣ ꯅꯪ ꯅꯤꯟꯗꯅ ꯂꯩꯔꯤꯉꯩꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ ꯑꯗꯨꯒ ꯏꯅꯦ ꯑꯗꯨꯗꯣ ꯑꯣꯟꯁꯤꯟ ꯇꯝꯉꯥꯟꯕ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ ꯃꯥꯏ ꯃꯑꯣꯡꯁꯦ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯅꯨꯡꯁꯤꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯗꯦꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯍꯌꯦꯡ ꯊꯃꯣꯏ ꯀꯥꯏꯔꯒꯅꯦ ꯏꯅꯦꯒꯤ ꯅꯥꯛꯇ ꯀꯞꯄꯒꯗꯤ ꯅꯪ ꯂꯥꯛꯀꯅꯨꯀꯣ ꯏꯕꯨꯡꯉꯣ ꯆꯠꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯝꯉꯥꯟꯕꯗꯨꯁꯨ ꯈꯪꯗꯦꯅꯦ ꯃꯇꯝꯅ ꯀꯩ ꯄꯨꯔꯛꯄ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯉꯒꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯇꯝꯉꯥꯟꯕꯗꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤ ꯍꯥꯏꯈꯤꯕꯗꯨꯃꯛ ꯇꯧꯔꯛꯏ ꯍꯤꯌꯥꯏꯅꯨꯗꯨ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯆꯪꯉꯛꯅ ꯉꯥꯡꯉꯤ ꯅꯨꯄꯥ ꯅꯍꯥꯒ ꯒꯦꯒꯥ ꯇꯧꯕꯗꯣ ꯑꯣꯏꯔꯦꯀꯣ ꯅꯪꯅ ꯍꯦꯛ ꯊꯦꯡꯅ ꯂꯥꯛꯏꯁꯦ ꯍꯥ ꯄꯣꯠ ꯆꯩꯗꯨ ꯂꯣꯏꯅ ꯁꯤꯠꯂꯦ ꯍꯥꯏꯔꯒꯗꯤ ꯉꯟꯅ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯂꯥꯛꯑꯝꯗ꯭ꯔꯒꯗꯤ ꯅꯪ ꯋꯥꯊꯤ ꯋꯥꯔꯦꯝꯁꯨ ꯉꯥꯡꯗꯨꯅ ꯂꯩꯍꯧꯗꯧꯔꯤꯅꯦꯕ ꯑꯣꯟꯊꯣꯛꯅ ꯍꯩꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ ꯃꯦꯂꯩ ꯁꯅꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯃꯥꯟꯅꯕ ꯇꯟꯗꯅ ꯃꯟꯗꯣꯝꯆꯥ ꯑꯁꯤꯒ ꯍꯥꯏꯅ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯀꯥꯔꯛꯏ ꯃꯦꯂꯩ ꯁꯅꯥꯗꯨ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯟꯗꯣꯝꯆꯥꯗꯨꯅ ꯈꯥꯝꯃꯤ ꯍꯩ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯈꯪꯉꯕ꯭ꯔꯥ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯗꯕ ꯀꯌꯥꯗꯨ ꯁꯠ ꯇꯧ ꯌꯨꯝꯗ ꯅꯪ ꯈꯥꯇꯣꯟꯅꯅꯦ ꯆꯥꯛ ꯆꯥꯅꯒꯅꯤ ꯍꯥꯏꯕꯅꯤ ꯃꯤ ꯈꯔ ꯂꯥꯛꯀꯅꯤ ꯈꯪꯉꯕ꯭ꯔꯥ ꯃꯦꯂꯩ ꯁꯅꯥ ꯃꯟꯗꯣꯝꯆꯥꯗ ꯑꯣꯟꯁꯤꯟ ꯇꯞꯅ ꯅꯝꯆꯥ ꯃꯤ ꯀꯌꯥꯝ ꯌꯥꯝꯃꯤꯅꯣ ꯑꯩꯅ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯔꯣ ꯃꯣꯏ 5-6 ꯑꯣꯏꯔ ꯃꯥꯜꯂꯦ ꯆꯥ ꯈꯛ ꯅꯪꯅ ꯊꯣꯡ ꯏꯔꯣꯝꯕ ꯑꯃꯒ ꯑꯗꯨꯒ ꯁꯦꯝ ꯁꯥꯅꯕ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯅꯪꯅ ꯁꯠ ꯇꯧ ꯑꯩ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯂꯩꯔꯨꯈꯤꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯍꯥꯏꯕꯗ ꯅꯤꯟꯗꯅ ꯁꯨꯝ ꯂꯩꯕꯗꯣ ꯇꯧꯒꯅꯨꯀꯣ ꯍꯣꯏ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯏ ꯍꯤꯌꯥꯏꯅꯨ ꯗꯨꯀꯥꯟꯂꯣꯝꯗ ꯆꯠꯈꯤ ꯀꯥ ꯃꯅꯨꯡꯗ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯁꯧꯔꯥꯡ ꯃꯩꯔꯥꯡꯅꯅ ꯅꯣꯡꯃꯇ ꯊꯕꯛ ꯀꯣꯝꯃꯦ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯉꯟꯅ ꯇꯨꯝꯒꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯌꯥꯔꯣꯏꯗꯧꯕꯅꯤ ꯂꯩꯁꯥꯕꯤ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯌꯨꯝꯁꯤꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯑꯒ 12-13 ꯐꯥꯎꯕ ꯁꯥꯟꯅ ꯌꯨꯅꯩꯗꯅ ꯂꯩꯔꯅꯤ ꯄꯦꯜꯂꯦ ꯑꯩ ꯇꯁꯦꯡꯅ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯗꯣꯏꯁꯤꯕꯣ ꯃꯄꯣꯛꯁꯤꯃꯒꯤ ꯐꯪꯗꯧꯕꯕꯨ ꯃꯥꯟꯗ꯭ꯔꯦꯗ ꯃꯇꯣꯝꯇ ꯁꯥꯎꯖꯕ ꯅꯠꯇꯅ ꯃꯥꯅꯕꯨ ꯀꯔꯤ ꯍꯥꯏꯕ ꯉꯝꯂꯨꯒꯅꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯋꯥꯔꯒ ꯇꯧ ꯁꯔꯨꯛ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯃꯟꯗꯣꯝꯆꯥꯗꯨꯅ ꯇꯧ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ ꯁꯣꯝꯗꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯂꯩꯕ ꯈꯦꯂꯦꯝꯕꯗꯨ ꯉꯁꯤꯗꯤ ꯇꯟꯖꯥ ꯑꯃ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯗ ꯊꯦꯝꯂꯒ ꯃꯈꯣꯏꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯍꯦꯛꯇ ꯁꯤꯜꯂꯤꯕꯅꯤ ꯆꯥꯎꯕꯗꯨꯅ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯃꯗꯒꯤ ꯌꯦꯟ ꯑꯆꯧꯕ ꯃꯈꯣꯏ 5-6 ꯆꯥꯕ ꯀꯣꯟꯅꯒꯗꯧꯕ ꯌꯦꯡꯉꯒ ꯐꯖꯕꯗꯨꯃ ꯊꯥꯡꯒꯠꯂꯒ ꯈꯦꯂꯦꯝꯕꯗ ꯑꯣꯟꯁꯤꯟ ꯏꯕꯨꯡꯉꯣ ꯈꯦꯂꯦꯝꯕ ꯌꯦꯟꯁꯤꯗꯤ ꯐꯖꯔꯦꯍꯦ ꯁꯦꯜꯁꯨ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯔꯤ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯈꯦꯂꯦꯝꯕꯅ ꯃꯈꯧ ꯄꯣꯡꯅ
ꯂꯧꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦꯀ ꯄꯩꯁꯥꯒꯤꯗꯤ ꯂꯩꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯁꯤ ꯍꯥꯏꯔꯒ ꯄꯣꯀꯦꯠꯇꯒꯤ ꯄꯩꯁꯥꯗꯨ ꯁꯠꯂꯒ ꯁꯠ ꯄꯤꯔꯝꯃꯤ ꯃꯝꯂꯤꯁꯨ ꯇꯧꯕ ꯍꯧꯔꯛꯂꯦ ꯃꯇꯝꯗꯨꯗ ꯈꯪꯍꯧꯗꯅ ꯆꯠꯈꯤꯕꯅ ꯂꯝꯕꯤꯗꯨꯗ ꯂꯥꯛꯅ ꯋꯥꯔꯤ ꯇꯧꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯇꯧꯕꯅ ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯕ ꯌꯥꯗꯧꯔꯤꯕꯅꯤꯗꯣ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯕ ꯊꯤꯀꯥ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯗꯤ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯑꯩꯕꯨ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯅꯨꯃꯤꯠ ꯌꯥꯎꯕ꯭ꯔꯅꯤ ꯀꯀꯥ ꯅꯆꯥ ꯈꯦꯂꯦꯝꯕꯗꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯄꯅꯤ ꯑꯩꯅ ꯄꯤꯒꯅꯤ ꯍꯥꯏꯔꯒꯗꯤ ꯄꯤꯔꯗꯧꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯂꯧ ꯌꯦꯟꯗꯨꯝ ꯐꯖꯅ ꯊꯣꯡꯉꯒ ꯃꯍꯤ ꯐꯖꯕ ꯁꯤꯃꯒ ꯊꯛꯑꯒ ꯋꯥꯈꯜ ꯀꯟꯊꯔꯒ ꯀꯩꯅ ꯐꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯁꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯔꯛꯂꯦ ꯌꯦꯟ ꯁꯦꯝꯅꯕ ꯍꯥꯏꯗꯅ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯌꯦꯅꯈꯥꯔꯣꯝꯗ ꯆꯠꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯈꯔ ꯑꯗꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯟꯗꯨ ꯇꯥꯔꯒ ꯏꯃꯨꯡꯗꯒꯤ ꯍꯤꯌꯥꯏꯅꯨꯗꯨ ꯅꯣꯛꯇꯅ ꯊꯣꯛꯂꯛꯏ ꯈꯦꯂꯦꯝꯕ ꯅꯪ ꯂꯥꯛꯑꯦꯗꯅ ꯌꯦꯟ ꯁꯦꯝꯅꯕ ꯍꯥꯏꯗꯅ ꯏꯟꯗꯣꯝꯆꯥꯅꯅꯦ ꯏꯁꯤꯡꯒ ꯂꯣꯏꯅ ꯁꯥꯍꯜꯂꯒ ꯊꯝꯃꯕꯅꯤ ꯃꯥꯡꯒꯣꯟꯗꯁꯨ ꯉꯥꯏꯍꯥꯛ ꯐꯝꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯅꯤꯡꯒꯤ ꯁꯪꯇꯞ ꯃꯆꯥꯗꯣꯝꯗ ꯐꯝꯁꯤꯔꯣ ꯃꯐꯝꯅꯒ ꯃꯔꯣꯜ ꯑꯃ ꯅꯥꯇꯩ ꯆꯥꯗꯕꯅꯤ ꯌꯥꯝꯅ ꯑꯐꯕꯤ ꯑꯃꯒꯨꯝ ꯈꯣꯟꯒ ꯇꯞꯊꯔꯒ ꯌꯥꯝ ꯇꯧꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯥꯔꯒ ꯈꯦꯂꯦꯝꯕꯗꯨꯁꯨ ꯈꯨꯝꯃꯤ ꯑꯐꯕ ꯁꯥꯔꯒ ꯌꯥꯅꯤ ꯏꯟꯗꯣꯝꯆꯥ ꯁ꯭ꯋꯥꯏꯗꯁꯨ ꯉꯥꯏꯍꯥꯛ ꯐꯝꯒꯦ ꯍꯣꯔꯦꯟ ꯇꯞꯅ ꯏꯃꯨꯡꯗ ꯆꯪꯉꯒꯦ ꯌꯥꯏꯌꯦ ꯀꯥꯏꯗꯦ ꯅꯆꯟꯅꯅꯦ ꯆꯥꯛ ꯂꯣꯏꯔꯛꯀꯗꯧꯔꯕꯅꯤ ꯏꯔꯣꯝꯕ ꯑꯃ ꯇꯧꯔꯤ ꯌꯥꯏꯗꯅ ꯈꯨꯝꯗꯤ ꯈꯨꯝꯂꯛꯇꯦ ꯃꯀꯣꯛꯈꯛ ꯌꯥꯏ ꯍꯥꯏꯕꯒꯨꯝ ꯅꯣꯝꯃꯤ ꯋꯥ ꯑꯃ ꯃꯈꯥ ꯇꯥꯔꯛꯇ ꯇꯨꯃꯤꯟꯅ ꯅꯣꯛꯃꯤ ꯂꯦꯞꯇꯨꯅ ꯂꯩ ꯑꯣꯏꯖꯕ ꯀꯥꯟꯅꯕ ꯑꯃ ꯐꯪꯅꯤ ꯍꯥꯏꯕꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯉꯁꯥꯏꯗꯒꯤ ꯚꯥꯞ ꯑꯣꯏꯗꯕꯅꯤ ꯍꯧꯖꯤꯛ ꯄꯜꯂꯛꯄ ꯑꯁꯤꯗ ꯋꯥꯈꯜꯗꯨ ꯑꯣꯏꯔꯛꯂꯦ ꯃꯗꯨꯗꯤ ꯌꯨꯝ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯅꯨꯄꯤ ꯆꯣꯞꯄ ꯈꯦꯂꯦꯝꯕꯅꯤ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯒ ꯍꯤꯌꯥꯏꯅꯨꯗ ꯑꯣꯟꯁꯤꯟ ꯏꯅꯨꯝꯆꯥ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦꯕꯣ ꯍꯣꯏ ꯌꯥꯅꯤ ꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟ ꯍꯥꯏ ꯕꯦꯝꯃ ꯃꯦꯂꯩ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯨꯔꯒ ꯊꯣꯛꯂꯛꯑꯣꯍꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯤ ꯏꯀꯨꯏꯗ ꯃꯦꯂꯩ ꯁꯅꯥꯗꯨ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯅꯕꯨꯡ ꯈꯦꯂꯦꯝꯕꯗ ꯄꯤꯌꯨ ꯃꯦꯂꯩ ꯁꯅꯥ ꯇꯞꯅ ꯆꯪꯁꯤꯟ ꯗꯥ ꯈꯦꯂꯦꯝꯕ ꯏꯁꯤꯡ ꯈꯦꯂꯦꯝꯕ ꯃꯦꯂꯩ ꯁꯅꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯄꯤꯔꯛꯂꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨꯃ ꯂꯧꯏ ꯃꯦꯂꯩ ꯁꯅꯥꯗꯨ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯟꯗꯣꯝꯆꯥꯅ ꯋꯥꯍꯩꯅ ꯈꯝꯂꯛꯄꯅ ꯍꯥꯜꯂꯤ ꯆꯥꯛ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯍꯣꯏ ꯂꯣꯏꯔꯦ ꯑꯗꯨꯗꯤꯅꯦ ꯃꯅꯤꯡꯗ ꯆꯪꯉꯨ ꯐꯨꯡꯒꯥꯗꯒꯤ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯄꯤꯌꯨ ꯑꯗꯨꯒ ꯏꯔꯣꯝꯕꯗꯣ ꯑꯃꯨꯛ ꯊꯥꯡꯒꯠꯂꯨ ꯅꯕꯨꯡ ꯍꯣꯏꯁꯦ ꯌꯥꯝ ꯊꯦꯡꯗꯅꯕ ꯇꯧꯁꯤꯀꯣ ꯍꯣꯏ ꯈꯛ ꯍꯥꯏꯔꯝꯂꯒ ꯃꯦꯂꯩ ꯁꯅꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯈꯦꯂꯦꯝꯕꯗꯨ ꯆꯪꯈ꯭ꯔꯤꯕ ꯃꯥꯕꯨ ꯇꯥꯟꯅꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯋꯥꯈꯜ ꯐꯕꯤ ꯃꯟꯗꯣꯝꯆꯥ ꯑꯗꯨꯅ ꯈꯦꯂꯦꯝꯕꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯐꯥꯕ ꯉꯝꯈ꯭ꯔꯦ ꯑꯗꯨꯅ ꯃꯇꯣꯝꯇ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯌꯥꯝꯅ ꯃꯔꯧ ꯂꯩꯅ ꯃꯅꯤꯡ ꯑꯗꯨꯗ ꯂꯥꯛꯂꯒ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯀꯩꯀꯩ ꯋꯥꯠꯂꯒꯁꯨ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯌꯦꯟ ꯁꯦꯝꯂꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯅ ꯍꯦꯛ ꯉꯥ ꯌꯥꯏꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯤ ꯑꯃꯅ ꯌꯥꯝꯅ ꯃꯅꯥꯛ ꯅꯛꯄꯒꯤ ꯁꯣꯔ ꯍꯣꯟꯕꯒꯤ ꯁꯥꯕꯨꯡ ꯂꯥꯎꯕꯗꯨ ꯃꯥꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯉꯛꯁꯝ ꯋꯥꯏ ꯑꯗꯨꯗ ꯐꯥꯎꯏ ꯃꯁꯥ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯄꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ ꯇꯨꯡ ꯁꯠ ꯍꯜꯂꯒ ꯐꯝꯂꯤꯕ ꯐꯥꯟ ꯃꯆꯥ ꯑꯗꯨꯗꯒꯤ ꯇꯨꯡ ꯍꯟꯗꯨꯅ ꯇꯥꯏ ꯃꯦꯂꯩ ꯁꯅꯥꯗꯨ